सेनापति डिस्ट्रिक्ट की तुंगजोई खुल अमदी नागालैंड की पैक डिस्ट्रिक्ट की खेजा केनो खुल की ngमखैदा लैरिबा लम की चयेनबा लोइसिनबा मिनिस्टर अहुमना साबा टीम अमा मफम अदुदा चतुना येंसिनख्रे लाकदौरिबा चही लिशिंग अनि कुनगा हुमदोइगी मनुंगदा मणिपुर दा सुंगसोई सोइदना ट्रेन यौरकलगनी हाइना नॉर्थ ईस्टर्न फ्रंटियर्स रेलवे की जनरल मैनेजर एन.के. प्रसादना थाजबा पिरख्रे पार्लियामेंट मिफम दा पास तौरबा याय हाइना पानरिबा CAB की मतंगदा मैनपेक की ओइबा वाफम चीफ मिनिस्टर दा खंगनख्रे CM की पाखुम दा मैनपेक की मिहुतसिंग पेनखिद्रे मालेम की एड्स की नुमित ngasi मणिपुर दसु पांगथोकली स्टेट असि तोंगानबा HIV एड्स की पॉलिसी सेमनबा मणिपुर एड्स कंट्रोल सोसाइटी न होटनरी हाइना हेल्थ मिनिस्टर एल जयंत कुमार न फोंदोख्रे अमसुंग निफु सुबह स्टेट लेवल साइंस मैथमेटिक्स एंड एनवायरनमेंट एग्जीबिशन 2019 लोइसिंख्रे एग्जीबिशन असिदा मकोक मतंग तारकलबा महेरुसिंग नेशनल की थाकता पांगथोकपा साइंस कॉम्पिटिशन सिंगदा सरुक याहनगदौरी मैम खुरुमजरी अदम येंबिरिबस इम्पैक्ट न्यूज़ नि आई मोमोका सलामना हौजिक पुंजा असि फावगी मरुइबा पाउसिंग मियाम पिजरी सेनापति डिस्ट्रिक्ट के मनुंग चन्ना लैरिबा तुंगजोई खुल अमदी नागालैंड के फैक डिस्ट्रिक्ट के मनुंग चन्ना लैरिबा खेजा केनो खुल की खुंजा सिंह की मरक्ता लैनरिबा ngमखैगी चयेनरिबा मफम असिदा मिनिस्टर लॉसी टिकोना लुचिंगबा मिनिस्टर अहुम की कांगबु अमना हकथेंगना चतुना येंसिनख्रे स्टेट अनि की ngमखै की मरक्ता चयेनबा ओइबना लैंगाक अनि की मरक्ता वारोइसिन पुरक्तुना नाकल अनि की मरक्ता तंगदु लैताबा पुंसीदा हंजिन हन्ननबा होटनगनी हाइना खोंसत अदुदा सरुक याखिबा मिनिस्टर लोशी डिको कराम श्याम अमदी काशीना फोंदोख्रे नाकल अमरोमदा लैंगाक असिना चिंदा ngमखै काइबा यारोय हाइना लाउबगी महुता तुंगजोई खुंजा सिंगिदमक लेपियु नागालैंड ना मणिपुर की लम इंची अमा फावबा लौबा यारोय ngमखैदा सिंगनरकपा सिंग चप चाना थेंगनगनी हाइना तुंगजोई की खुंजा सिंगना अचेतपा फिरेप थमलकली मणिपुर की मकोक थोंबा ऑफिशियल अमदी तुंगजोई की खुंजा सिंग याउना चयेनरिबा ngमखै की परिंग अदुदा चंगसिलुबदा नागालैंड की खेजा केनो खुल की खुंजा सिंगना मणिपुर लोमदा लम चाउना खोपचिनबगी ममी तारमकी हिरमसिगी मतांगदा मिनिस्टर अहुमना ngमखै की चयेनबा असि अथुबा मतमदा वारोइसिन पुरकनबा स्टेट असि की चीफ मिनिस्टर गा तानादुना लौखटपम थोकपा थबक लौखटलगनी हाइबगी थाजबा तुंगजोई खुंजा सिंगदा पिरमकी New government under the leadership of our Honorable Chief Minister. I am interest Lorga. Shidi Yaroi we have to take up, and I think this is the history. Me a quick ministerial team thabachiko. So we are here to understand kiri darkar oibra. What is the problem? Ground realities akoi bajana bahataraga. Physically akoi imuraga presentation toga do bane. Aduga negotiation oreshu. But by seeing the actual ground reality, because we understand, all of us understand, officials and the ministers understand. Argument koi yam athubada committee gi mifama phangani ngasi hayengda aduga uraiba sinji gi recommendation ama government da tawraga Nagaland government amadi Manipur government gi marakta the phaminaraga sungyo chodina the negotiation ama tawnanaba Manipur praja gi interest adugi responsibility amadi sungyo chodina as a minister revenue aduga chairman su aduga kashi sahib su laire aduga department gi maroiba official sing su lai solution ama sungyo choi porkani state amaga state ama kan tawnari mangsi khun ani gi decision dedi oiroidra state akoi Manipur ga Nagaland state ani si pullaga decision lobona phagadra hina khali na masi dispute lenchi negotiation di tawbu ngamedra hina di khali aduna yarbeni masi yamna athu bada ngasi akoi na lagliba team asi honorable chief minister so akoi paupi rigini akoi ngasi chaliba tu sigi si yam athu bada ngasi chalega dong akoi paupi gini aduga akoi state government di kali decision lawudra madu honorable chief mata na rega aduga akoi committee ga ta na rega masi decision si yamna athu bada paikhatninge honna jagini hebisi mam dhaijeri खोंसद अदुदा सरुक याखिबा तुंगजोई खुलगी खुंजा PTR हाइना इपा इपु हक्तक्तगी लैरक्लबा तुंगजोई खुलगी लम जिरी असि नागालैंड स्टेट ना किलोमीटर अहुम पाकपा अमदी किलोमीटर 8 लोम सांगना मणिपुर की ngमखैदा लौक्सिलकली
lam khopchilakpagi mathakta Nagaland gi khwaidagi chawba kumhai ama oiriba Hornbill Festival gi sharuk ama oina Manipur gi lamda makhoina tawningbata tawba asi yaningde haiki Manipur gi ngamkhaida Nagaland gi police station ama sajilakpa amadi makhoi gi khunja singna Manipur gi ngamkhai lansinduna tawningbata tawbada athingba pibagi mahutta saugatuna leiri asuk yamna ngamkhai saugat Lokshilakklaba fawba mamangda leikiba leingak singna karigumba khongthang amata paikhatkiba leitri hauzik leiriba leingak asinadi khunja singna chawna thajaba thambaga loinana khul anigi marakta mishimina yaudringaida waroishin pubira u haina arhaina phungdorakli Nagaland side gi Nagaland government development thaba jam pakhale aduna Manipur side issue ukhai lambi sembio harishu ukhai hairemi asa storage ki center ama pio harishu ukhai phajana hairemi adungba thaba khara tawbiramo tunje project gi Manipur state gi boundary de ngapiu ukhai Manipur territory kaiba ngamde habidi wa chaw nangange adu asida leide bama phamdadi Manipur gi boundary hand chasing lasu Manipur state na tumina ledagadi ukhoi Manipur kiri tawrakini Manipur sarkar Manipur gi territory kaiba ngamde hana lawbase aramba tarakini aduna chinda leiriba lambisu Manipur gi ni aduna tunjoeda Nagaland mina ekhuchu nagani ukhu nagani adusu Nagaland da leiriba naga sinna Manipur dal leiriba naga praja simbu usitana chasimba du Manipur sarkar na matimpiu ekhuchu tophan thopa du khoi tauge ekhoi se dispute area ipa epu ginina tunje praja mayang lai tharaga su ekhoi thadopa ngamde ekhoi se in samasu mibu piba jarwe Lakadoriba chahi lishing ani kunga humdoi gi manungda Manipur da sungsoi shoitana trail yauraklagani haina North Eastern Frontier Railways ki General Manager NK Prashana thazaba pikre Jiribam Tupul Imphal New Rail Line gi manung channa leiriba tunnel number 7 sangabagi thauramda wafam asi thamlakhibani hiramasi gi matangda impact news ki report ama North Eastern Frontier Railways की मखादा मणिपुर पकड़िबा Railways line सेंबगी तबक चादा हुपुत्रा मंगारोम लोचलकले हाइना North Eastern Frontier Railways की General Manager NK प्रसाद हाइरी ngasi Tupul Imphal section की मनुंग चना कोटलैंड लेबा मरांगचिंग अमदी पुंगबोंग खुल अनि समना लिबा किलोमीटर अमा खरा हेना सांगबा tunnel number 7 संगाबगी थरमदा वफमसी North Eastern Frontier Railways की General Manager NK प्रसाद ना फोंदोलम खिबनी You can say that it's around 70%, 70-75%. Because as I told you, tunnel is our main work here. Tunnel is over. Very difficult, in this terrain. Now is the tall bridges. We have got 6 tall bridges. Even the pier height is 141, 100, 103. Already girder launching started. You must be seeing. So very soon, once that bridges are ready, we are through. Because linking, track linking, other things are, very fast. We move very fast. Jiribamdagi Tupul Faurga Imphal Jarokpagi railway line sembagi khwaidagi maruoiba thabak oiriba ching hutuna tunnel sabagi thabak chada marfurom loishinba ngamle tunnel sembagi thabak ayamba loisilakpaga lonena noneda leiriba ching amadagi ching ama landuna sariba fit chamaga nifu hena wangba thong sabagi thabak loishinba honari haina NK Prasana thamki From Jiribam to Tupul and Imphal, almost I would say 80% of the tunnel work we have completed. Okay, sir. All our contractors, everybody is doing excellent job as far as tunnel is concerned. We are only stuck up is the tall bridges. Panba yabade Tupul lagi Imphal fawba Yarokpagi railway line gi manung channa punna tunnel tara laibagi manungda tunnel number 1, 2, 3, 4, 7 amadi Northeast khwaidagi sangba tunnel oibatana India ki khwaidagi sangba anishuba tunnel oiriba marangching khul amadi sahaibung khul ani phawna riba kilometer tara makhairom sangba tunnel number 12 asisu Coastal Project Limited hariba company sina paibni lonena Tupul lagi Imphal fawbagi section asigi manungda company sina paiba punna tunnel tarukki manungda ngasi han boina tunnel number 7 asi sablo dina sanga khibni Haujuk Fawuda Tupul Imphal section gi leiriba tunnel singi manungda tunnel number 5A di football oidri adubu
lemuriba atopa tunnel mapan makti hutpuna chingba mapungoi ba thabak sing losalle haina mafam adu leyamba North Eastern Frontier Railways ki official singna phongdorkhi lonena General Manager oiriba NK Prasadna haujuk kumang option chathariba thabak sing asigi matungina lakadoriba ingmesing aniga kun hundoi gi manungda sumsoi soiduna train yorok lagani haina thajaba piram khibani 2023 I will board the train come here 2023 I will board the train come here Tupul lagi na impal yung pawbo dala iba tunnel masing sipun tunnel masing tarani tunnel tara sige manungda mapan naman di pura hutpalore ang katamang mangare aduga hariba tunnel singa si hutpalore matungda thabak asiya tuki matik thujellaga 2023 di Manipur da soi namaki railway si la lagani haina GM haibadi North Frontier Railway gi GM na phondokre hariba phammasi kadai phawa thabak do thorok pake haibadi ngaimine batari camera person yohing lone problem dari bai kitrim Premsan Impact News Manpack ki Mihut Singh Chief Minister Nongthombam Viren ga unaduna hujik chathariba Parliament ki mifam asida pass tawraba yai haina panariba Citizenship Amendment Bill gi matangda lup asigi oiba chap chaba firep khanghankhre wari shanaba aduga mari lainana CM Banglo mamangda Paumi Shinga unabada Manpack ki convener Yumnamcha Dilip Kumar na hai wari shanaba aduda Manpack ki maikaidagi CABSC Manipur yauna North East ki state singda chatnaba sungya yaroi haiba firep adu thamki Chief Minister gi maikaidagi lup asigi apambagi mayokta supnagi Manipur soktanaba clause ama hapagi wafam oina phongdorakhi Chief Minister gi wafam aduda lup asina yaningdaba phongdoktuna Prime Minister amadi Home Minister da Manipur miyam gi apamba asi paudamnaba taksin ki hairi CAB gi matangda Home Minister na Manipur gi CSO sing unakhidaba adu athuba matamda unanaba laingak asida khanghalakpa leire haina Chief Minister da ngasi unaba aduda phongdorakhi hairi Amaromda CAB gi matangda India ge Home Minister na North East ki state singda Nefif na sangsiliba khongjang gi matangda statement kaya thorakliba asigi matangda Paumi Singna hangba wahang gi paukumda Dilip Kumar na haujik fawagi oina Nefif ki oina CAB gi matangda changsinba khongjang sing hanba leite CAB North East ki state singda chatnaba yaroi haiba firep adu henna chetsinba Athuba matamda Nefif ki mifam ama pangthoktuna anova khongthang kaya laukhatlagani haiki Manipur yauna North East ki state sing da sanaba yaroi haibani aduga government gi maige dagena hoi makoina close ama hapchen ba haibani hairi ba adu makki oina di khoi di hojik di madu khanaba hodri hairi close hapchen manatraga na hapchen da ba haiba sida koi kaimta madra aya ba biba leite Manpack ki maige dagi di hanagi wareb hongba leite North East ki state puna makta CABS sanaba sungya yaroi haiba phire ba se chap chana lei aduga loina na masi thengna na bagi damakta koi leptana dumak khongjing changsin gani wafam je thamjari koina khangdabadagi natragana khangna masi neglect tobra haibasi koi wakhal da su phawi aduna masi kauraktraga su koi yamne henna maduda chattaba yadi habi wafam ni thorok leite adu karigumbada makoina invite tawraga di koi chatkani Citizenship Amendment Bill gi matangda Manipur da laiba ching amasung tamgi tongan balu marfun nipana saruk yaduna mifam ama kwakathel da laiba amuko gi office da phamkhre Manpack na sinduna phamkiba mifam aduda Manipur yauna North East ki state singda CAB chana handana ba amadi bill asigi mayokta lup singna amatta oina khongjang sangsinmina na ba yauna tongan ba warep mari laukhre haina Manpack ki cherol amada hairi Agreement yauriba Manipur sokpa yawafum kari yawbage Manipur ki integrity da kahen bigano administration da khut bigano aduga autonomous akoi council singba semna region and territorial council semgani haibel singba sing Naga Peace Talk ki waroishina Manipur gi integrity amadi administration da sohanba yaroi haiduna checksin mi famkhre Manipur State Yoga Association BST and PYS Manipur Paravidya Yoga Sangstha Manipur Unit amasung DYTRA kakchingna khusamnaduna kashamthong kaithel da checksin mifam adu phamkibani mifam adu da saruk yakhiba khongjangloy amana phongdorakpada Peace Talk asigi waroishin da lamdam asigi apunbagi shaktam da sokpa tarabadi kokomina changsilakpa khongjang khudingmakta saruk yakani haina phongdorakhi
एग्रीमेंट मणिपुर सोप याब वफम करी करी याबगे मणिपुर की इंटीग्रिटी काहनबीगनु एडमिनिस्ट्रेशन खुद थिंगबीगनु ऑटोनोमस अखोई काउंसिल सिंग सेमना रीजनल टेरिटोरियल काउंसिल सेमगनी हाइबल सिंग सिंगसे मसी सेमदना लेमिनरिबा फुरुक कुंथा मरीसी नुक्सी चानना लेमिनब याननबगी चाखुत पदा चांग थोंग माना चाखुतनबगी खोंजंग अमदा लाकपिरगदी मदुगी एग्रीमेंट अखोई हर ताराम ओकनी एग्रीमेंट मणिपुर सोप याब वफम करी करी याबगे स्टेट असिगा चानागदबा HIV AIDS की तोंगानबा पॉलिसी अमा थमनबा मणिपुर एड्स कंट्रोल सोसाइटी ना कन्ना होटनरी हाइना हेल्थ मिनिस्टर एल जेंटकुमार ना वर्ल्ड एड्स डे गा मरी लेना फोंदोखरे मालेम की मफम अतैदा पांगथोकनबगुम वर्ल्ड एड्स डे की थौराम मणिपुर दसु मणिपुर एड्स कंट्रोल सोसाइटी ना सिंदुना अहानबा मणिपुर राइफल्स की लंपाकता पांगथोखरे थौराम अदुदा मिनिस्टर जेंटकुमार ना फोंदोखिबदा HIV AIDS की ओइबा पॉलिसी अमा सेंट्रल गवर्नमेंट ना सेमखरे मणिपुर दसु पॉलिसी असी थमनबा लमदम असिदा लैरिबा HIV AIDS की लमदा थबक तौरिबा NGO सिंगी सजेशन लौरी करीगुंबा पॉलिसी असी लैरबदी लैना असिगा सागोनदुना हिंगलिबा मियोइसिंगदा चाउना कानाबा पीबा ngamlagani लोइनना लैना असिगा सागोनरिबा मियोइसिंगना पुकनिंग हंथबा तौदना खुनाइगी कानाबा थबक तौबियु मियामनासु मखोइबो अवांगबा थाकता पुखतनाबा होटनाबियु हाइना अपील तौखी ngasiगी थौराम अदुदा एजुकेशन मिनिस्टर TS राधेश्याम अमदी मसक नाइबा ऑफिशियल कयासु सरुक याखी लोइनना नुमित असिगा मरी लैनना पांगथोकपा माहेरोइ सिंगी लाई येकपा चांगदमनाबदा मकोक मथंग तारबा सिंग याउना HIV AIDS की लमदा थबक तौरिबा NGO अमदी लनाई मियोइ सिंगदा मनापीदुना पुकनिंग थौगतकी मसी इरादिकेट तौनो होनबना हाइबजे आई खक्तन ngमोय चेलेबी NGO खक्तन ngमोय लाइबो ऑफिशियल खक्तन ngमोय इट नीड्स टोटल इन्वॉल्वमेंट ऑफ द कम्युनिटी मदद अखुम मयांगी अकन मखली कलेक्टिव एफर्ट मदना फोकस तौरो मतुंग द मसी तौदबी यादे हाइबगी तंगाई भटे मखल पोट अमा और कदो मखल सिगी मतंग द पॉलिसी मतम थामनबगी सेंट्रल गवर्नमेंट पॉलिसी लाइग्रे तो मतुंग मानबा अमसुं एयर रिएक्शन डॉक सेंजन तौरबा को लोकल सिचुएशन ग चांदा मखली पॉलिसी म थामनबन हाइबगी मेक्स न कन होनरी मतो इट इज द प्रोसेस नाउ we have taken already the suggestions madung mayam dama NGO kangu singdagi so laure adna bai khale the ones masi lore madung dare lairiba makli policy madung makha dare da akoina tawrok pa ya ba makli report hapchil lak pa ya makli report kari kari lagi na haibu so koi du tamnu siam sani Jiribam district su communities make the difference haiba thimda World AIDS Day ki thauram pangthokre Child Welfare Ashram CWA Amadi TIPTEEDS Jiribam Anina Kusamnaduna Thauram Adu Samupun B Community Hall da Pangthokibani Thauram Aduga Mari Lainana MLA Asab Udinna Cycle Rally Ama Lamthaduna HIV AIDS Tagi Ngak Thoknabaki Paujel Piki Rally Adu Jiribam Higher Secondary School Gate Tagi Samupunbi Community Hall Fauba Chaki World AIDS Day ki thauram asi ending the HIV AIDS epidemic community by community haiba thimda War on Drug Association WODA amati the new incarnation IRCA Jiribam anina khusamnaduna Kalinagar da Laiba NIC auditorium dasu pangthoki hairi stand by 3 2 1 Moredasu World AIDS Day ga mari lainana rally chakre red ribbon campaign amasu haudokre Manipur AIDS Control Society ki makhada laiba tongan ba NGO singna sinduna thauram adu chathakibani rally adu More Police ki SDPOL Megawarna More Trade Center mamangdagi lamthaki rally adu da tongan ba NGO sing Organization for Salvation of Men OSOM DPU OSD Amadi New Generation na saruk yaduna Indo Myanmar Friendship Gate fauba chakhi tungda Red Ribbon Campaign amasu chatuna lambida lakhiba mioi kayada Red Ribbon gi vest sing theki stand by 3 2 1 All Manipur Government Aided College Teachers Association AMGATA hariba association asi ngasidagi All Manipur College Teachers Association AMCTA da March tawre haina AMCTA gi General Secretary Dr. Chirom Ras Ketan na thadorakpa cherol amada khanghalakli Department of Education as Science Unit na sinduna pangthokpa Nifu Suba State Level Science Mathematics and Environment Exhibition 2019 ngasiloisin kre TZ Higher Secondary School Complex da Science and Technology for Sustainable Development haiba thimda pangthokiba exhibition aduda ahana thoi tarakpa
ngamkraba mahairoi-singda mana mathum piduna pukning thaugatki. Thauram aduga mari lainana Education S ki Commissioner KS Ragumani na Science na aikoi mioibana thengnariba khudong chadaba sing kokhanduna hena phaba khunai ama semnaba hotnabada achauba mateng oiri lamdam asida lairiba mioisingda scientific temper leihannaba amadi haujiki mioiba khunaina thengnariba khudong chadaba sing kokhannaba hotnabada mahairoi singshu thaudang lohannabagi wakhalonda exhibition asi pangthokpani haiki. Additional Director of Education, School and Valley CS Sachina, State Asigi Tongan ba John Taragat Taret ki Mahairoi Singna Saruk Yaduna Pangthokiba exhibition asida Mahairoi Singna Singthaningai oiba performance utki exhibition asina Mahairoi Singda makoigi oiba haithoi singthoiba utpa ngamba khaktana tana atopa Mahairoi Singa totna tinabagi platform amasu piri haiki. State ki thakta pangthokiba exhibition asigi khangatlaba Mahairoi mangam Mathang Chahigi January Thada, Kolkata da Pangthokadawriba, Eastern India Science Fair Amadi, New Delhi da Pangthokadawriba, Jawaharlal Nehru Science, Mathematics and Environment Exhibition 2020 dasu saruk yabagi khudong chaba sing pigadawri. In the life, failures are the pillars of success. This time, you may not be selected in the first 15 or first 20, but it doesn't mean that you are totally at loss. Your learning this time, your failure this time may be a good step for learning, just a good step for improving your own project in the next year or years to come. Science exhibition, as such, is beginning of making your career to be a scientist. Those who are achieving in the national level, or even zonal level, or even state level, I can define you as young scientist or junior scientist. So if you are having real team to be scientist or real thought in your mind to be scientist in future, you should give trust on science exhibitions, not only this time, for the years to come also. Bisnupur District ki Oinam gi Manung Chanba Kainau Gram Panchayat ki Kainau da Water ATM booth ama hangdokre. 14 Finance Commission ki Makhada Kainau Gram Panchayat na implementing agent Oiduna Saba Water ATM booth adu Manipur Pollution Control Board ki Chairman Oiriba Oinam ki MLA L Radha Kishore na hangdokibani Water ATM adu ki Kuthangda Kainau Gram Panchayat na konba mafam singda lupa tara na ishing liter kun phanghankadauri. Government ki ni sa ka dabnate India government ki adu to godobnati hai ekhona changna ka sarkar se pai ka dadi ekhoi ki budget si 100% chama da chama si India government ki budget India government pir ko paisa sinner ka lai re ba khoi si mai se thambada mai se pubudi ikai je ba kari ikai state dama oragadi state dama ki revenue state dama ki income compulsory income se total budget to ki 15% hai ba 15% like the state to the same but state ki state ta se ka ki gadam ne ba asin ba haragadi sam ko chap manana ko state chu ekoi ki own resource ma ekoi ki fund ma khak ekoi drive to ba change ba thabak ma ta so de hauji Sangai Festival ga Mari Lainana Manipur Police na Lokhatpa Jackson Thaurang ke Manung Chananga si Imphal East District Commando amadi Taruk Suba Assam Rifles ke Apunba Team Amana Nongmai Lalonba Mioi Ani AK-56 ke Rifle Amaga Konana Mantri Pukri ki Fare Paraba Mioi Ani Adudi Chuchanpur District ki Silom Bands ke Kupungai Shun Paite Chahi Kunga Manga Apokpa Laikhidraba Lamkhang Thang Paite Amadi District Asiki Bukpi Village tagi Songthailam Paite Chahi Kuntraga Mari Apokpa Khamjang Mang Paite ni Hiramasigi Matang Dangasi Porompata Leiba SP Imphal East ki office da Pangthokiba Paumi Shinga Unaba Amada SP Jogesh Chandra Haubijam Nahai Akagnaba Pau Ama Pangbadagi Koirengai ki area da Toyota Innova Gari Ama Khamduna check Taubada AK-56 Ama Magazine Ahum Marfu Fagat Pangamki Paraba Mioi Ani Asida Makata na Wahang Pahung Chathabada Nongmai Asi Dimapur dagi Chuchanpur Tamna Purak Pani Haiba Khangbangamki Loinana Nongmai Lalonba Asida Maru Oina Chenaba Mioi Adushu Masak Khangba Ngamle Haki Paraba Mioi Animag Makoidagi Fagatlaba Potlam Sing Atuka Loinana Hangang Police Station da Sinaduna Makataba Logi Oiba Tabak Sing Laukatlagani Haki Ahingda nongalamdaida chaliba gari singsida arms ammunitions explosives sumaina puba chatpagi polse maroina toriba thabak sing asigi pau phangbodagi akhoise leptabi edum chatharapani aduna akhoi Imphal East District Police amasung combined Assam Rifle gi team siga akhoi nahandagi edum
ꯆꯠꯊꯖꯔꯛꯄꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤꯅ ꯈꯜꯂꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯔꯒ आयन तौफम थोप मसागी लीगल एक्शन चथरगनी मतुंगिना मखा ताबा अखोई थिजन खोजनबा तौहीगनी थमजगे थैंक यू ना PS अमदी थौबाल कमांडो की कांगबू अमना ngarang district asigi tongan tongan ba mafam dagi WI tablet lak amaga loinana mioi mari phagat pangamkhre ngarang nungthil pung mari rom taba matamda tentha Marongbangi lambida mioi ani WI tablet lak amaka konana phaki hari pharaba mioi ani adudi kakching irum mapal dagi ireng bam somorjit alias sumo chahi kuntra ka nithoi apokpa laikhidraba ai basanta amadi kakching wairi dagi Sawai jam Rohit apokpa SA Shamchandrani makoi ani na fongdorakpagi matung ina nungthil pung manga makai taba matamda Waithau Bajar dagi mioi ani amasu phagat pangamki hari pharaba mioi ani adudi Lilong Haino Khongnembi dagi Muhammad Ayub Sahab chahi kuntra apokpa laikhidraba Muhammad Ramijuddin amadi Lilong Tolen Khul dagi Muhammad Jakir chahi kun apokpa laikhidraba Muhammad Faijuddin ni hari Paraba mioi mari asigi mathakta NAF PS na case ama register tawduna thizinba hokre hari kamai tawdori ga du ka phamba mini 7 by 3 2 1 Thobal district ki Khangabokta leiba Wisdom Foundation Higher Secondary School da class 10 tamliba mahairoi nupa macha ama maina chingbani haiba thodokta laikhidre mishi adu chingnaningai oi haiduna laikhidraba mahairoi asigi imung manung amasung laikai miyamna school adu da thomjinkhre thodok asi ngasi numit yungba matung pung ama taramdaida mahairoi aduna lairiba school adugi boarding da thokibani hairi laikhidraba mahairoi adu Imphal East District ke Yairipok Tulihan Konjindagi Muhammad Aziz alias scientist sahi taraga manga apokpa makak mayum Jamaruddin ni hairi International Day Against Drug Abuse ki thauramga mari lainana Kumal Lampa ki wall singda lai yekhiba aduda Manipur da khundariba mitei pangal singbu drug ka mari lainana uhanba manba ki thawong chathai haiduna Manipur Muslim Welfare Organization MMWO na yaning daba phongdorakli MMWO gi Information and Publicity Secretary Khulakfam Adil Khanna Manipur da mitei pangal singbu atamnana drug lalonba amasung chabagi matangda uhanba asi tawbiganu yekhiba lai aduda phurup asibu lana uhaliba asi mari lainaba authority na athuba matamda yengsinbiu matungda phurup naiba thawong asi tawbiganu haina appeal tawrakli Manipur mitai pangan akhoi leiri bawa akhoi na leiri base akhoi drug asigina te haiba wahi je akhoi thamjage masida uhaliba poraje asugumba furup amada kanglup amada atamna na uhanba poraje tawbiganu haiba poraje ngasi MMWO na leiri bawa Manipur sida leiri bawa mitai pangan bu ngaktana mitai pangan gi integrity kaidna ba akhoi punna chamina naba ima Manipur gi damakta lepi leiri haibase ai ngasi gi media gi thongda haijage asigumba mahong hutaba thawong manba midai pangan singbu namdaba manba posak ase ngasi ai koi thauthi taisan jarage kunga taruk suba sectors Assam Rifles More Battalion ki taraga taruk suba raising day ga mari lainana blood donation camp pangthokre More Battalion gi unit hospital da Caesar Hospital gi doctor amasung nurse na sinduna pangthokiba camp atuda battalion asigi commandant yauna officer amadi jawan humpuga nithoi romna EPK Yarbo Yariko 3 2 1 Bisnupur district ki manung chanba Taubul Mamang Laikai da Leiba Ahal Oiraba Oirabi Singda Ningtham Khudol Tambagi Thauram ama pangthokre Taubul Mamang Mandapta pangthokiba thauram aduda mafam adugi Ahal Oiraba Oirabi mioi taraga tareta Ningtham Khudol oina blanket amamam khudol tamki 3 2 1 Wavugai constituency ki polling station number 5 da leiba ahal oiraba oirabi singdasu ningtham khudol tambaki thauram chathakre United Youth Development Committee Wavugai Assembly constituency na sinduna irong khunau da pangthokpa thauram amada ahal oiraba oirabi mioi
chahumga yankhaida ningtham khudol adu tamkhibani. Stand by. 3, 2, 1, and go. National Cadet Corps NCC linkhat ki begi chahi humpudara mathoi shuba numit ka mari lainana ngasi cadet singi oiba lamsang lamjen ama pangthokre lamsang lamjel adu NCC office Manipur na sinduna DM college campus ta laiba NCC ki office ta ki Greater Imphal gi akoiba fauduna chatlaba matung NCC office ta amuk lamthungpam oiki lamsang lamjel adu de NCC ki tongan ba wing gi cadet singna saruk yaki. Hello. Imphal Public School ki founder principal oiriba Assam Kennedy da the National Education Icon Award EIA 2019 kusinarakre Gujarat ki Ahmedabad ta laiba Monte Cristo B da pangthokpa thauram amada award asi Kennedy da kusinarakibani award asi Kennedy na laibak asigi oina education ki lamda lauriba thaudangbu sakhangbu oina pirakibani. Housing asi nongmagi sanabagi pauda humpuga mari shuba Sir Churchan Singh KCSI CBE Memorial League kam knockout kang tournament ki winner Salai Taret Kangkhut Wangkoi na oiba ngamkre ngasi sanakiba kang tournament asigi final match aduda Salai Taret Kangkhut Wangkoi na Panjin Kunga Taruk atuka klasa Kainau Kangkhut na Panjil Kunga manga chanduna Salai Taret Kangkhut Wangkoi na klasa Kainau Kangkhut pu Panjil amada maithiba piramlaga kang tournament asigi winner oiba ngamki chatharakliba kang tournament asida Salai Taret ki sanaroi W Premjit na best player amadi klasa Kainau Kangkhut ki sanaroi TS Romeo na man of the series ki mana fangba ngamki Manipur Kang Association ki mideng makada teka Kangkhut na sinduna pisumthong oinam Lairakta laiba ireima sanglenda chatharakliba kang tournament asigi ngasi loishinbeki achamba thauram aduda health minister L Jente Kumar pollution control board ki chairman L Radha Kishore amadi Bangladesh Manipur Kang Federation ki ibungohal Saimol amadi Manipur Kang Association ki masak naiba mioi kayana saruk yakibaga loinana kang tournament asida makok mathang taraba sanaroi sing amadi team singda manamatum kaya khudol tamki. Kungamari Shuba Winners Cup Thangjam Bir Chandra Maipakpi Football da DSA Longpi Shugnugi team ama oiriba LYGSEDA final changba yabagi khongfam ama sembak ngamkre ngasi chatharakliba Kungamari Shuba Winners Cup asida LYGSEA DA na Manipur Police Sporting Club pu Panjil ama sinota maithiba piba ngamkre All Manipur Football Association ke mideng makada chathariba Winners Cup asigi ngasi sanakiba ahanba leg asigi makataba anishuba leg ta DFA Imphal West ki team ama oiriba Manipur Police Sporting Club amasung DSA Longpi Shugnu ki team ama oiriba LYGSEDA anina tha asigi marida anishuba leg ki match ama Pangaida Sanaraba Matungda Chatharakliba Kunga Mari Shuba Winners Cup ki final changba team ani suba team adu masak khangba ngamlagani hairi. Mathang chahi ki January da Singapore da pangthokadoriba International One Championship da saruk yaruna bagi damak trial selection fanglakhraba Koncham Manglem Jau Amadi Yumlembam Rocket Mitaibu Youth Organization Sporting Club YOSC Kurai Konsam Laikai Amadi Friends Union Club Kurai Haikru Makhongna Okre Ngasi Kurai Konsam Laikai Dalaiba United Enterprises Singmairongi proprietor Loiton Jam Jayanandagi Yumda Pangthokiba Achamba Thauram Adu da Fongdokibani Sanaroi ani asida Laiton Jam Jayanandagi Maikaidagi Lupa Lishing Ahum ki Senpam Amasu Kusinaki Ngasigi Thauram Aduga Mari Lainana Punjab ki Ludhiana da December Kunga Mathoidagi Hauduna Pangthokadoriba Humpudara Suba National Senior Basketball Championship 2019 da Manipur represent Tauduna Saruk Yagadoriba YOSC Kurai Konsam ki Sanaroi Ahum Victor Laiton Jam Moirang Them Tarun Kumar Amadi Thaudam Sachida Selgi Mating Piki Nakalamaromda Kurai Konsam Laikai Deki Charter Accountant
Parikha Thananaba Sem Sariba Mahiroi Babina Yenkomda Selgi Matenga Loinana Friends Union Club Kurai Haikru Makongi Infrastructure Semgat Chagatpagi Thaudangda Mateng Pangjaki Haina Loitonjam Jayanandana Fongdoki Hairi यूथ अंगम सपोर्ट पीरगा मखोइबु पृथ्वी की थाकता वर्ल्ड की थाकता चाना खुनबदबु ओरो लाइक लाइसुदबु ओरो मसी अखोइना अंगम सपोर्ट मोरल सपोर्ट पिजबनी अखोइना पैसा खरजिदी याम अपिकपा कंट्रीब्यूशन खरनी अदुगा ख्वाइ मरुइदी मोरल सपोर्ट छिने अदुगा आइना पिजनिंगबा मेसेज टू एवरी यंग एंटरप्रेन्योर एंड टू एवरी एंटरप्रेन्योर इन मणिपुर दी सोमसोंगी लेबिरिबा लेकाइदा नत्रगा सोमसोंग माइकैदुदा लमनुंदा लेइबा हौगलैबा यूथ चिंगसी अंगम मतेंग मोरल सपोर्ट फाइनेंशियल सपोर्ट पिबिदुना अफबा मणिपुर मांजिन था मणिपुर पुरनबा होनबदा एंटरप्रेन्योरजिंग लोगदबा रोल दो लौसे हैना माइना आई मेसेज से पिजगे अरोबद बुलेटिन असि हेडलाइंस अमहन मियाम द थमजगे सेनापति डिस्ट्रिक्ट की तुंगजोई खुल अमदि नागालैंड के पैक डिस्ट्रिक्ट के खेजा केनो खुल की ngमखैदा लैरिबा लमगी चयेनबा लोइसिनबा मिनिस्टर अहुमना साबा टीम अमा मफम अदुदा चतुने येंसिनख्रे लाकदौरिबा चाही लिशिंग अनि कुनगा हुमदोइगी मनुंगदा मणिपुर द सुंगसोई सोइदना ट्रेन यौरकलकनी हाइना नॉर्थ ईस्टर्न फोर्टियर्स रेलवे की जनरल मैनेजर एन.के. प्रसादना थाजाबा पिरख्रे पार्लियामेंट मिफम द पास तौरबा याय हाइना पानरिबा CAB की मतंगदा मैनपेक की ओइबा वाफम चीफ मिनिस्टर द खंगनख्रे CM की पाखुम द मैनपेक की मिहुतसिंग पेनखिद्रे मालेम की एड्स की नुमित ngasi मणिपुर दसु पांगथोकली स्टेट असि तोंगानबा HIV एड्स की पॉलिसी सेमनबा मणिपुर एड्स कंट्रोल सोसाइटी न होनरी हाइना हेल्थ मिनिस्टर एल जेंट कुमार न फोंदोख्रे अमसुंग निफु सुबह स्टेट लेवल साइंस मैथमेटिक्स एंड एनवायरनमेंट एग्जीबिशन 2019 लोइसिंख्रे एग्जीबिशन असिदा मकोक मतंग तारकलबा महैरोइसिंग नेशनल की थाकता पांगथोकपा साइंस कॉम्पिटिशन सिंगदा सरुक याहनगदौरी